Delimitation in Manipur, Risk Reforms and the Road Ahead Haineming Thonba Article Ama Ngasi Maheiroi Luf Taruk na Fongkre. Miyam na Yawa Census ki matung ina Delimitation Touba Natana, Kumzalisuni Amagi Census matung ina Manipur da Delimitation Touba Yaroi Haina, MSF, Desam, KSA, Sok, MC Yauna, Maheiroi Luf Taruki Maikaidagi, Akan Wafam Tamlakli. Wafam Singasi Professor Arke Narendra Singhana Sem na Maheiroi Luf Taruk na Maheiroi Luf na Fongkiba Article Fongbaga Mari Lenana Maheiroi Luf Taruki Coordinator Ningthauzam Danakuma Maite na Fongdukibane. Manipur Press Club tapang tokiba Article Fongbagi Matanga Danakuma na Makata na hai Manipur da Delimitation Taugani Hariba Asida Kumzalisini Amagi Census Matung ina Delimitation Taudanaba Wafamda Imphal Oiduna Hariba Article Asi Fongbani. Kumzalisingani amagi census report asi miyamna sayet naba lairiba report amani hairiba matong huktaba census asida yengduna Manipurda delimitation tarulabadi thoaningdaba thaudok kaya tholakpa yai lamnamasigi singamadi tamda kupna yengduna miyamna yaba census matung inna delimitation tarubadi miyamna support tawgani maduna trabadi Manipurda delimitation tabu yaroi hairaduna thasgi kunmari dagi hauduna tongan ba mafam singda kumzalisingani amagi census yumpham oiraga delimitation tabu yaroi haiba campaign sathaba hauragani hainasu wafam kaya thamlakli Don one gi census report matuina delimitation Touba Yaroi haibasi kari damakta hairibano haibasi hariba booklet asi kita na mayak seng na marik chumna yawrbo wafam report kalwina na haidi data jing kalwina na yawjadi census report asi ayamna abnormal oiba census report amani haibasi mayam khangnaraba aduga kuino tam sing mamanggi hariba census report asi basi sei na kya la lairaba maramna supreme court na toki border tu report for kanda Manipur goinadi tongan bamfam sinda lairiba ko singi lam sinda kai lairiba ko illegal immigrants in influxing se masi detect amadi deport tawra ma tungda ya marik chumba yang miyam ni yaba census sama tawra kanda delimited tawbudi ko miyam ni yai tawbutu yam na abnormal oiba census report amagi matungina delimitation tawbu taragadi ko lam dam masida thoning do thodo kya thon ko yai